Manipur leingak na smart city manglan manglingai lamdam asigi sakyeng mingsel oiriba Infal city ki tongan mamafam singda BJP na luchingba leingak asigi achievement ni hainariba footbridge yang sinbiba watpadagi amot akai peisinduna oirakpaga Loinana hawgalagliba nahasingi Nisa Chaduna oiduna leiri BJP leingak asigi asob achievement am oina hoki bukumja 2019 da an boina Manipur chief minister N Birena kangla mamagi footbridge yauna tongan mafamgi footbridge sing sangadun miyamda sinaki leibak tibidi hainariba footbridge sing asi yang simbinaba mi leitabagum amor akai peisinduna oibetana tan inkhal erlibana kaya Nisa Chaduna matam lenfam oire oireliba phim masigi matangda mami TV staff reporter oibetana tana ipa group ki founder su oiriba saidur maibam amadi cameraman lembaga oire chatun yingsilubagi pawdam mama ningtaminase hainariba put overbridge asigi nakna mafam chingdasu mafam mai chatok chasin tawriba miyam langthorapagi plastic bottle yauba tongan phatawti kayana bigthana leire asima kayasina maram oirega manam namthirakpadagi hainariba mafam asi akoibida leiba miyam ana yerokadra haibagi akijaba leire maram masna hiram asiga mari leinana Manipur leingak amadi mari leinabi department akhanaba miyang changbagi tangai phadaba lei miyamda pawdamdariba mami TV staff reporter sahidur maibam amadi cameraman lemba Infal city ki tongan mamafam singda BJP na luchingba leingak asigi achievement ni hainariba footbridge yang sinbiba watpadagi amot akai peisinduna oirakpaga Loinana hawgalagliba nahasingi Nisa Chaduna oiduna leiri Haukiba kumjali singani tara mapanda ahanba oina Chief Minister N Birena kangla mamangda leiba footbridge sangaduna miyamda sinakibani laibak tibadi yang sinbinaba leitabago footbridge sing asi amot akai peisinduna leiba maramna miyamna chathok chasin tawbada khudong chadaba kaya thokanbata natana hangoiningai oire numidang matamda nahasingi Nisa Chaduna Sanei Yuneifam oiduna matam lenfam oinare Infalgi BT Road Kanglapat ki maning thangba lambi paring amadi kaisampata leiriba footbridge singi hauzik oiriba fibam sing asi Mami TV na haktengna yengsiluba matamda amot akai kaya peisinduna leiramba thengnaki Michinba maramna lambi thokhalle sinda khara safana bagidamak wakhalonda Ministry of Road Transport ki sentang makada Sanjay Infra Product Limited Highway Company amagi khutangda lupa crore kaya thadaduna sakiba footbridge sing asi ngasidi yengsinbidabagi mami chawna tari Infal Municipal Corporation amadi lanai luf kharana IMC na konbal lambi sing amadi mitin ba mafam singi set sangbagi thabak chatharabasu footbridge saruk singdi sengdabagi mami chawna tahori amot akai sing asi matam chana sengdokpidaba na maram oiraga namthiba manam kaya tholakpaga maram oiraga leina sandorakadra haibagi akiba supoknare maram aduna hiram asigi matangda leingak amadi mari leinaba singna akhanaba miyang changbiba tangai fadre Loinana footbridge landuna chatliba miyamsu amot akai sing mafam chana Hundokfam matau tari Infal Bazar manungda mi chinba asi khatang phanabagi wakhalonda haukiba kumja 2019 da hojik chief minister oiriba nongthomba Birena Infal ki tongan mafam kharada foot overbridge sangabiki hairiba foot overbridge singasi ngasidi amona kai Hundokfam amadi inkhalakliba pakhang leisabi singi sana Yuneifam oina lekpasi yamna leibak thibani Infal municipal corporation kasu yam naksinana leiba mafam asi si chengbagi mami ama phobo tadri Loinana hairiba foot overbridge asigi nakna mafam chingdasu mafam mai chatok chasin tawriba miyam langthorapagi plastic bottle yauba tongan phatawti kayana bigthana leire asima kayasina maram oirega manam namthirakpadagi hairiba mafam asi akoibida leiba miyam ana yerokadra haibagi akijaba leire maram masna hiram asiga mari leinana Manipur leingak amadi mari leinabi department akhanaba miyang changbagi tangai phadaba lei miyamda pawdamdariba mami TV staff reporter sahidur maibam amadi cameraman lemba